ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯕꯕꯥꯁꯦ ꯃꯥꯒꯤ ꯈꯨꯠꯁꯦ ꯁꯣꯜꯖꯔꯁꯦ ꯗꯤꯁꯂꯣꯀꯦꯠ ꯑꯣꯏꯔꯦ ꯈꯜꯂꯁꯤꯀꯣ ꯅꯠꯇ꯭ꯔꯒ ꯗꯤꯛꯁ ꯌꯥꯗ꯭ꯔꯦ ꯈꯜꯂꯁꯤ ꯅꯠꯇ꯭ꯔꯒ ꯒꯣꯜ ꯕ꯭ꯂꯥꯗꯔꯗ ꯁ꯭ꯇꯣꯟ ꯂꯩꯔꯦ ꯃꯕꯨꯛ ꯊꯤꯟꯗꯅ ꯐꯔ ꯑꯣꯜꯂꯦ ꯈꯜꯂꯁꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯔꯦꯌꯔ ꯀꯦꯁ ꯈꯣꯡꯈꯨꯠ ꯇꯦꯛꯑꯦ ꯈꯜꯂꯁꯤ ꯑꯗꯨꯗꯩꯗꯨꯒ ꯃꯁꯥꯃꯛ ꯃꯅꯥꯗꯣ ꯁꯣꯜꯂꯒ ꯃꯁꯥꯒꯤꯗ ꯆꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯟꯕ ꯃꯤ ꯃꯅꯥꯛ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜ ꯗꯣꯛꯇꯔꯗ ꯍꯥꯟꯅ ꯆꯠꯂꯒ ꯑꯦꯛꯁꯔꯦ ꯂꯧꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯔꯖꯔꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯁꯦ ꯐꯦꯛ ꯋꯥꯔꯜꯅꯦ ꯃꯌꯥꯝꯁꯦ ꯊꯥꯖꯕꯤꯕ पूरा चमकनब वॉलने सिदैजिगा याम तांगना सोम अफब मी थेंगनागानी नहीं खंगनरगा मणिपुरदा लागा उनखिसी सकनाय खंगनायखिसी हाना लिने सिखरबनिना अकिबा लेबदा अदु हो नाय ngam लोरे अदु ममांगना मसागी मिगी मोंगदो कैरेक्टर दो थ्रोय नोंग निनि दम नोंग निनि दि यामना वारी छानानिबा केयर लबो सागानी मको अदु खानी लेगा फुसलावाने अहमद एम्पति नाव की चैनल को यंगीरिबा मैं पुनोको एम्पति नाव ना तराम नोकचर मैम ngасidi ai isagi uningda leiba aduga comment da sangba khara aduga ai gi wakhan kari aduga aina su yam thagat chaba aduga puchel sengba comment jo aina pani na bai tare kwai hanbada aina haijening badi ngarang na hapsagi video do मैम यंगीरे को जोदा गुजमदा अखोगी कनोगी चनलिसी प्याय मता अदो मैम ना वीडियो दुगा कइनोमदि भाप ताबिरमनि आई न्यूट्रल हाइबदि आई कनायजु मिचंदा ले मी मोइना अखोगी सब्सक्राइबर मोइना खंगदे अदुगा मैम पब्लिक मोइना अखोय वखंदा निंगजबा खंजबा लेबा अदुगा अखोय करी पामी अदुगा मै वफम घर थम्बनिबा अखोयना सोशल मीडिया दा उबदुगा अदुदैदुगा अैना मागी मिचंदा लेपे नत्रग माई मिचंदा लेपे हाइबा नतिबा अदुना अनिमक्की for the wari do targa akhoi discuss taunaba adu animak pu aina thengna kanda harau harau dum sanamta adu neutral ka weba haidi amadugi junate amadu jate ai karamte misem khana aide ai maite moina loina punuksi china watani asoi ngam le asu loina mayam ne hena gyan ta bigani adu mauta akhoi comment na changa aina mai phone aina mai phone aina bai mauta akhoi maseni soi de karamta leite aduga adamaina loina ngak thoknaraga haidi मैम से यंगमिनगदबनी हाइतारेको अखोय मसनी यंगसिनबी अदुम तंग आई रोते हाइजनी अदुगा आइना ngarang nahan अखोयगी kasar माइकैदगी पत्ता बाबागी मतंग दो मैम अदु मनादो सोनबो चारगा ai खोली यानाबरा थाबरा अदुम हंगमबदो अदुई मतंगदा आइना कमेंट अहु मरी गक फंगे लोइनमक नतबा अदुदैगा कमेंट दा नुंगाइतबसु यावे अदु कोक्से खितंग तक याउनरगदी कमेंट से आइदि भाप तानगदबा आइना सेमिबा वीडियो दु करिगिनो आइदो भाप तारमनी हाना खल्ले हाइतार अदुदि मैम ख्वाइ मरु ओइबा पता बाबाई मतंगदो आइसु मोत थमजगे अदुगा मयामसु थम्बिरमोबा अदुई मतंगदो कमेंट लापदो आइदि आई फारे आई चाबदे फारे आई ख्वांग बैकबोन आई दिक्स यादबा आई शोल्डर लोकेट डिस्लोकेट दारे फारे कोले अलुलु बनाबी अखोय डायबिटीज अदुगा बीपी नुपी एवरी अनाबा फारे हाइबा पोटपदो अदुमाय कमेंट दा फंगिबा तानिबा हाइतारेको अदु हुजिकि जर दा गने भाइरल ओइरमदो हुजिक उगिद्रे हाइतारे वीडियो को अदु आई कमेंट दा संगमिनसि मैमदि मतलब संगबिरमो आइना अहु मरिका पाजरक हाइतारे ताहमबदा आर्टिना शर्मा हाइको अखोयगी इंदोमसा अमसु चारबा मतुंगदा कानादे इमादी थाजे हाबदी ईश्वर इमा अथोय पांथोबी इमा दुगा इमादी थाजे इमाबुदी अदुबो डॉक्टर दा अदुम ट्रीटमेंट तवो वीडियो थागतलीदो व्यू लाइक कानबनी हाइको अदो मनादो उहन उहन मनानी चाबदा कशु तौदबनी नुपागी दमक कानब मनानी थाइनगी मैतै चाइदा
चे हारे सी हारे से अचुम्बने चाय हारे से हारे मारे को चे हारे सोरे चाय हारे से अचुम्बने फर्स्ट ऑफ ऑल आई व्यू लाइक तान बनती आई ना हाइग दबदो आई हाइजे को अदुगा माइना पाको पिबिरकपदो याम थागतै अदुना ताकपदि अखोगी दोम सा सु सारोबदा काइता काना दार होय मी वखाने अदु काना बजार मनी कान बजार मनी को अदु मथंग ताबो कमेंटिंग बिन थाजरुनु को राहुल राहुल इरोमचा थाजरुनु फालतू अखोय सोमदा थोक मोक्से फालतू हाइबो हाइदि हिंदी मा आसाम अखोय मिक्स ने हाइता अखोय थोक मोखल होय फालतू ने हाइबो फालतू हाइदि थोक थाजरुनु फालतू कसादा नते करीमगंज डिस्ट्रिक्ट रामकृष्ण नगर सिलचर दगी किलोमीटर 65 मुक थाप हाइबो फम दुगनी डॉक्टर सम येंबिउ ममा था या पर माने भाग ता मने डॉक्टर दगी येंबिउ है अदुगा अदु ताना लाक्तिगनु है हारकपा से कसादि जर्मनी सिनाउ हारकपन को अदु मथक ताबा मु येंबिउ सिना अबदुननी लक्नई से फत्रदि लाकद्रो नाकोक तो खंथरगा वांगा मेरिना लाइफ हाइबा सिस्टर दai केनमा हाइसेगी आइना फब फतबा कना कना फब याउनरे ना खंगिबो नथ्रो आइना वीडियो दा हपलगा आइना दु फै फट्टे हाइबा नथिरो अदुगा अदु यौना हाइनरगदि आई वामतंग हाइजरगे को पत्ता बाबा हुजिगे हाइबीबा बाबा से माई खुद से शोल्डर से डिस्लोकेट होरे खलसी को नत्रगा डिक्स याते खलसी नत्रगा गोल ब्लडर स्टोन लेने मबुक थिंदना भरभर ओले खलसी नत्रगा अतोपर नेयर केस को कुत्ते खलसी अदुदै दुगा ममसामक मनादो सोलगा मसाई सागद्रा नत्रगा स्टोन बिंदना सकद्रा नत्रगा हॉस्पिटल डॉक्टर हाना चलगा एक्सरे लौलगा मदुई मदक्ता कोई सर्जरी तौगद्रा हाबता मसिमदंगाई हंगिंगे अदुई पाखुंग पिबिउ बाबा ना अदुई मताना बाबा मसामक तारुबा ना बाबा नत्रगा कइनोमा खुद खुद खोंगे ती खलसी अदुदा मनादो सा दोइरा नत्रगा बाबा ना डॉक्टर सकद्रा इतना पाखुंग पिबिरो को एनालाइज फ्रॉम 1 to 3 मथंगदा लेरे धन कुमार डब्ल्यू धन कुमार दा चलु इनु ऐसु मना किनी ऐगी इमासु मखोंग नाबा मीनी कीदना पुबा ngamdana lei lai को थादा दो मिला सी मना मना किनी हायबा ब्रदर सिना चलु किनु हाइस आई मसाई मपाई मक ओम समाइन सोक्तन लेर को सी तांगबा कमेनी को सी सिंजै पामगिनी बाइना असे मखंदोनी को अदु द आई सी बुना आई ममाय अदु खम दुगाई न थोइसला का कई न अखोई जारी बोंददी मयाम फनरे सोमती पुक्चेल सेंगदबनिना चप्पीगनु थाजद्रबदी चप्पीगन के जितेन सिंहा सिकरी मरो नो तागी सिना मसेन नतानी जारी बोंददी मयाम फनर फनर बसिंग दो तो हाइबिरा लोर कमेंट अदु पुक्सेन बसिंग बन कई आइना पुक्सेन बसिंग के पता हाइ पे उस थाने जाना दे कना क्या करे क्या मनु बनाओ फरगी अदु माइना को मा को पेशेंट मदि फाबा फतबरा बने अदुना अदुगी वाया सिका पाउ जाई न पी द बिने अतु शेरबाई सब्सक्राइबर मना रिप्लाई दी बसे सी अब फ्लाइगा मनी तो बीटीपी हाइबा सिस्टर सिनेमा ओकेल सेंबो सेंदोय वारी याउती वीडियो से मुने यंबिउ तापिउ मणिपुर दे कसार यौना लाकबा से हुजिकी मतमदा तंग वाना थोक गाड़ी लंबी यादबनिना अदुना माक हाइवे से पता से चाबिरगा फै फाइबा मी पपिरगदी माक से मा पुरगा लानिबा की मोंगी फतबा खनगनो नंगी दो सेल चुम्मने अगोइना शॉपिंग चकरा मणिपुर दे नाचरा मैंने लगतनी गतनी को चलगांदा फोटो काने काना दे अदुई मतंग फिल सेक्शन द मतंग नते को चलो सोमनो ने सेक्बिदरे मैते ई सेलगदी को अदु को चलो पाइबी को काइना अदुगा याम नोकनिंगबा मना श्याम कुमार सिंहा ai ka namdang hai je ko asam hai bi se state hai ba na tu pare pai maru ba ne me am ka tana bi north east ne pai chaw state sa karam bano tu asam hai state ran kai no ai ga si ta ma ta se asam phao phao ba phon te ti na ko wang wang ba lai sa ni ko ko ni map se ko ji ko ta pa se tu ba ko map se man saming ba se ya asam de state na ta kai no ado di am tang khangning ni hai da होजाई लंका रोम दा असम हाइना खंगनबा मफम अमा ओके अच्छा
ꯀꯣ ꯂꯩꯔꯝꯕꯒ ꯃꯐꯝ ꯑꯁꯥꯝ ꯀꯧꯕ ꯑꯗꯨꯒ ꯑꯩꯒ ꯑꯁꯤꯐꯥꯎ ꯑꯁꯥꯝꯗ ꯕꯣꯔ ꯆꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯗ ꯍꯧꯔꯛꯐꯝ ꯑꯣꯏꯅ ꯉꯁꯤꯐꯥꯎꯗ ꯇꯥꯖꯗ꯭ꯔꯤ ꯑꯁꯥꯝ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯣꯖꯥ ꯑꯁꯥꯝꯗꯅ ꯏꯁꯇꯦꯠ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯁꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯕꯒꯤ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯄꯤꯕꯤꯔꯛꯄꯒꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯝ ꯀꯨꯃꯥꯔ ꯁꯤꯡꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯁꯥꯝꯗ ꯉꯁꯤꯗꯒꯤ ꯈꯪꯉꯦ ꯏꯁꯇꯦꯠ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯃꯦꯟꯈꯩꯁꯦ ꯃꯩ ꯍꯦꯟꯅ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯇ ꯑꯩ ꯅꯨꯡꯁꯤꯔꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯃꯄꯥꯟꯗ ꯊꯥꯒꯠꯈꯤꯕꯅꯤ ꯃꯥꯏ ꯆꯪꯅ ꯍꯥꯞꯄꯤꯔꯒ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯧ ꯄꯥꯝꯃꯤ ꯈꯔ ꯃꯧ ꯊꯦꯡꯅꯔꯨꯏ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯊꯪꯗꯗꯤ ꯂꯩꯁꯥꯕꯤ ꯊꯦꯡꯅꯅꯕ ꯍꯥꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇꯕ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯥꯟꯗ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯑꯃ ꯄꯤꯔꯛꯑꯦꯕ ꯏꯆꯟ ꯑꯃꯅꯀꯣ ꯑꯗꯣ ꯑꯩ ꯀꯃꯦꯟꯁꯦ ꯄꯥꯔꯦ ꯍꯥꯏꯅ ꯏꯆꯟꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯏꯆꯟꯒꯤ ꯀꯣꯃꯦꯟꯗꯨꯗꯤ ꯐꯦꯁꯕꯨꯛꯇꯗꯤ ꯍꯥꯟꯅꯩꯅ ꯊꯣꯛ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛꯅ ꯎꯔꯤ ꯉꯥꯛꯇꯅꯤ ꯎꯖꯁꯅꯨ ꯍꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯏꯆꯟꯅ ꯊꯥꯗꯣꯔꯛꯄ ꯀꯃꯦꯟꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯀꯃꯦꯟ ꯑꯁꯦ ꯃꯤꯡꯅ ꯁꯅꯥꯊꯣꯏ ꯀꯧꯏ ꯑꯩ ꯑꯣꯏꯖꯒꯦꯕ ꯏꯃꯥꯒꯤ ꯃꯃꯧꯗꯣ ꯍꯥꯏ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯚꯦꯂꯨ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯅ ꯏꯆꯟ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯛ ꯐꯖꯗꯕ ꯃꯤꯅ ꯈꯜꯂꯝꯕꯗ ꯑꯩꯉꯣꯟꯗ ꯈꯜꯂꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯄꯨꯛꯅꯤꯡꯗꯒꯤ ꯐꯥꯎꯕ ꯈꯣꯠꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯉꯛꯄꯗꯤ ꯏꯆꯟꯒꯤ ꯀꯣꯃꯦꯟꯁꯦ ꯑꯁꯤꯗꯩꯁꯤꯒ ꯃꯅꯨꯡꯗ ꯔꯤꯄ꯭ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯍꯥꯏꯗꯤ ꯏꯆꯟ ꯑꯃꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯍꯦꯂꯤ ꯈꯨꯟ ꯀꯧꯏꯀꯣ ꯁꯅꯥꯊꯣꯏ ꯆꯟꯗꯝ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤ ꯃꯇꯥꯡꯁꯤꯗꯅꯤꯗ ꯑꯩꯅ ꯂꯧꯅꯤꯡꯕꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯃꯔꯝꯗꯤ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣꯀꯣ ꯃꯧ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄ꯭ꯔꯤꯌꯥꯡꯀꯤ ꯄꯨꯖꯥꯕꯇꯤ ꯏꯔꯣꯡꯕ ꯑꯩ ꯇꯧꯕꯤꯒꯦ ꯉꯩꯗꯤ ꯑꯩꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯩꯗꯤ ꯍꯧꯖꯤꯛꯀꯤ ꯀꯣꯃꯦꯟ ꯑꯅꯤꯗꯣ ꯍꯪꯕꯗ ꯑꯩꯁꯦ ꯁꯛꯐꯝ ꯁꯣꯛꯆꯤꯜꯂꯦ ꯈꯣꯡ ꯁꯣꯛꯆꯤꯜꯂꯦ ꯁꯣꯏꯅꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯂꯣꯏ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯃꯒꯨꯟꯗꯤ ꯂꯩꯕꯖꯥꯠꯅꯤꯅ ꯏꯁꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯑꯦꯕ ꯑꯩꯁꯦ ꯌꯥꯝ ꯋꯥꯈꯜꯗ ꯅꯣꯛꯅꯤꯡꯕ ꯍꯥꯏꯔꯦ ꯊꯤꯗꯤ ꯊꯤꯗꯕꯖꯥꯠꯅꯤꯀꯣ ꯈꯣꯡꯅꯥꯕ ꯌꯥꯎꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯅꯤ ꯄꯨꯟꯅꯒ ꯑꯗꯨꯃꯥꯏꯅꯒ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯆꯥꯎꯕꯒꯤꯅꯤ ꯕꯠ ꯁꯤꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯇꯧꯒꯗꯕꯅꯤ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯣ ꯃꯣꯏ ꯂꯥꯏꯐꯇꯤ ꯑꯩꯅ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯄ꯭ꯔꯤꯌꯥꯕꯇꯤ ꯄꯨꯖꯥꯕꯇꯤ ꯑꯩꯈꯣꯏ ꯃꯇꯥꯡꯒꯤꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯏꯃꯤꯟꯅꯁꯤ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯗꯤꯁꯀꯥꯁ ꯇꯧꯔꯛꯏ ꯀꯣꯃꯦꯟꯇꯨꯒ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯗꯣ ꯌꯥꯝ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯑꯗꯨꯃꯥꯏꯅ ꯊꯨꯡꯅꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔꯅꯦꯕꯨ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯖꯁ ꯀꯣꯃꯦꯟꯗ ꯈꯛꯇ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯎꯔꯒ ꯑꯩ ꯁꯤꯗꯒꯤꯁꯨ ꯐꯥꯎꯕ ꯇꯥꯅꯤ ꯑꯗꯨꯕꯨ ꯐꯥꯎꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯐꯦꯛ ꯋꯥꯔꯜꯅꯦ ꯃꯌꯥꯝꯁꯦ ꯊꯥꯖꯕꯤꯕ ꯄꯨꯔꯥ ꯆꯃꯝꯅꯕ ꯋꯥꯔꯜꯅꯦ ꯁꯤꯗꯩꯁꯤꯒ ꯌꯥꯝ ꯇꯥꯡꯅ ꯁꯣꯝꯁꯨ ꯑꯐꯕ ꯃꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯗꯤꯟ ꯂꯦꯟꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥ ꯑꯅꯤ ꯑꯍꯨꯝꯁꯤꯒꯁꯨ ꯈꯪꯅꯩ ꯈꯪꯅꯔꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯎꯅꯈꯤꯁꯤ ꯁꯛ ꯃꯥꯏ ꯈꯪꯅꯈꯤꯁꯤ ꯍꯥꯟꯅ ꯂꯤꯟꯅ ꯆꯤꯛꯈ꯭ꯔꯕꯅꯤꯅ ꯑꯀꯤꯕ ꯂꯩꯕꯗꯣ ꯑꯗꯨꯐꯥꯎ ꯉꯥꯏ ꯉꯝꯗꯦ ꯂꯣꯏꯔꯦ ꯑꯗꯨ ꯃꯃꯥꯡꯗꯅ ꯃꯁꯥꯒꯤ ꯃꯤꯒꯤ ꯃꯑꯣꯡꯗꯣ ꯀꯦꯔꯦꯛꯇꯔꯗꯣ ꯊꯣꯛꯑꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯀꯦꯌꯔ ꯂꯧꯕ ꯁꯥꯒꯅꯤꯕꯀꯣ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯐꯨꯁ ꯂꯥꯎꯈ꯭ꯔꯅꯤ ꯐꯨꯁ ꯂꯥꯎꯈ꯭ꯔꯅꯤ ꯐꯨꯁ ꯑꯗꯨꯅ ꯃꯁꯛ ꯈꯛꯇ ꯅꯠꯇꯦ ꯃꯥꯅ ꯃꯥꯒꯤ ꯁꯣꯝ ꯑꯩꯈꯣꯏ ꯗꯤꯁꯦꯕꯜ ꯁꯣꯁꯥꯏꯇꯤꯒ ꯔꯤꯂꯦꯁꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯥꯕꯨ ꯀꯌꯥꯝ ꯀꯦꯌꯔ ꯂꯧꯏ ꯑꯗꯨꯒ ꯗꯤꯁꯦꯕꯜꯗꯨꯅ ꯃꯥꯕꯨ ꯄꯥꯎ ꯂꯧꯗꯧꯕ ꯃꯥꯅ ꯀꯌꯥꯝ ꯄꯥꯎ ꯄꯤꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯤ ꯍꯥꯏꯁꯦ ꯈꯪꯉꯛꯇꯣꯏꯅꯤ ꯂꯣꯏꯅꯔꯕ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯔꯤꯂꯦꯁꯟꯗ ꯌꯥꯝ ꯂꯥꯏꯅꯁꯨ ꯂꯨꯏ ꯂꯨꯅꯁꯨ ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯤ ꯑꯐꯥꯎ ꯐꯪꯕꯁꯨ ꯋꯥꯏ ꯑꯗꯨ ꯏꯁꯥ ꯐꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯔꯨꯕꯁꯤꯡꯁꯦ ꯊꯣꯛ ꯃꯣꯛ ꯊꯨꯁ ꯊꯥꯁ ꯉꯥꯛꯇ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯩꯅ ꯊꯃꯣꯏ ꯃꯤꯅ ꯈꯟꯒꯅꯤ ꯁꯛ ꯃꯥ ꯐꯖꯕ ꯌꯥꯝ ꯄꯥꯝꯃꯤ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯅꯝꯐꯨꯗ ꯐꯥꯎꯍꯟꯕ ꯌꯥꯗꯦ ꯁꯣꯝꯗꯒꯤ ꯐꯥꯎꯔꯒꯁꯨ ꯑꯅꯤꯔꯣꯝꯗꯒꯤ ꯃꯨꯠ ꯆꯥꯅꯕ ꯇꯥꯏ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛ ꯃꯥꯟꯅꯕ ꯇꯥꯏ ꯑꯗꯨ ꯈꯛꯇꯅꯦ ꯋꯥꯔꯤ ꯑꯅꯤ ꯁꯥꯟꯅꯕ ꯊꯣꯛꯇꯣꯏꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯄꯣꯛꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯊꯤꯒꯦꯔꯥ ꯋꯥꯡꯒꯦꯔꯥ ꯅꯦꯝꯒꯦꯔꯥ ꯃꯤ ꯂꯣꯏꯅꯃꯛ ꯄꯦꯌꯔ ꯑꯃ ꯑꯣꯏꯅꯩꯁꯦ ꯃꯁꯥ ꯃꯁꯥ ꯌꯥꯅꯕꯒꯤꯅꯤ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯑꯗꯨ ꯄꯨꯛꯅꯤꯡꯗꯒꯤ ꯐꯥꯎꯒꯗꯕꯅꯤ ꯈꯜꯂꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅꯃꯛ ꯏꯆꯤꯟ ꯏꯅꯥꯎ ꯁꯤ ꯃꯉꯥꯏꯅꯤ
इचिन इनाउ ओइबदि याइ कइनो तिनाबदि याइ नत्राने को अदा दबाइना आइसु लाइबक तमरो थोकनी सब सब जो लाइबक लेब तुम थेंगनाउ दोनि अदु दे दुगा याम पोक सादा काना दे ने खाले लाइबक लेब तुम थोकनी ने खाले सिमंगारे अदु बो याम नुसी कमेंट दो दबाइना पिरक पदो याम सुके कइना नुपि वे पुंसिदा ख्वाइदगी तांगबा ख्वाइदगी यादबा येना सियाव मसाइ मपु ओइबसि नुपि सिंना मसि पोचे याम चाउथोबनि हाय तारा पुक्सेला दबाइना ꯃꯤꯒ ꯂꯣꯜꯂꯒ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯏ ꯃꯔꯝꯗꯤ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯇꯅ ꯁꯤ ꯄꯣꯠꯁꯦ ꯄꯤꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯤꯡ ꯃꯣꯏ ꯃꯁꯦꯟ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯁꯨꯝ ꯁꯥꯟꯅꯔꯒ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯔꯦ ꯑꯩ ꯐ꯭ꯔꯦꯟꯂꯤ ꯃꯦꯁꯤꯄꯤꯌꯥꯒ ꯖꯒꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯅꯥꯝꯇꯒꯤ ꯐꯣꯂꯣ ꯅꯠꯇꯦ ꯃꯩꯇꯩ ꯃꯣꯏꯅ ꯃꯩꯇꯩꯒꯤ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯆꯠꯂꯛꯄꯗ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯎꯃꯤꯟꯅꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯁꯨ ꯀꯃꯥꯏꯅ ꯇꯧꯔ ꯁꯣꯜꯕ ꯑꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯀꯇꯨ ꯀꯥꯔꯟꯁꯨ ꯌꯥꯝ ꯌꯥꯎꯔꯤꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯃꯦꯟ ꯇꯧꯔꯕꯗ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯕ ꯁꯤꯁꯨ ꯑꯉꯛꯄꯅꯤ ꯑꯗꯨꯒ ꯄꯇꯥ ꯕꯕꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯒꯤꯔꯣꯝꯗꯩꯗꯤ ꯄꯇꯥ ꯕꯕꯥꯒꯤ ꯃꯅꯥꯗꯣ ꯑꯩ ꯊꯥꯖꯗꯕ ꯅꯠꯇꯦ ꯊꯥꯖꯔꯦ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯁꯨ ꯅꯠꯇꯦ ꯑꯣ ꯈꯜꯂꯗꯅ ꯁꯦꯡꯗ꯭ꯔꯦꯅ ꯑꯗꯨꯒ ꯑꯁꯥꯝꯁꯤꯁꯨ ꯏꯁꯇꯦꯠ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯕꯨꯗ ꯉꯥꯏꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯤꯟꯖꯔꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯦꯝꯄꯇꯤ ꯅꯥꯎꯅ ꯌꯥꯏꯐꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯏꯐꯔꯦ ꯃꯦꯝ